Yamna liraba quote amalaisini. If you want to destroy any nation without war toning draba, war bokoi ga tawna ba pam draba. Adu oiraga su nation aba thugai yai nation aba destroy to bi yai thabang amatani tawgada ba madu ki lebak aduga adultery amadi nudity masi phajana sandokhan ba mafam duki generation da especially young generation da common ohen graba gali gali da thunghan biraba mi singi brain da masi gi wakhalon se changhan graba adu arbadi chahi khara ki manung da madu ki country ado mang tak pa downfall oirak lagani masi soidra wani sini masi ki code ase ngasi ngarang ki date 1000 years liraba the great ruler Sultan Salahuddin Ayubi Mahakna Jerusalem Loki Bani Crusaders Singbu Mighty Piraga means entire Christian world bu Namtha Piraga Mighty Piraba Jerusalem Asida Panki Mana Magi Tung the Lakada Mi Singi Matang the prediction Pirambani Amasung Man Hiram Ki Tung the Masi Aikoida Thuna ba silakani amasung masida thukigani angambana. It means any country amupu masigi pot asina manung hohan kigani thauna pangal manghan kigani audagi tawro tawning ba makhoida lan tawdrasu maduki nation nasu lowe yaragani sin. Interesting wadi kaino haibata ngasi su world leader kana masigi wafam ase kut ase nainari valid oiding ngasi su chatari yang launa masi achumba wa oidi. For example, recently Putin na masigi related wafam mo thamkre mahak adugum ba ahan ba world leader ama oikre amasung open mahak haiki porn hojik global problem ama oire sini masi adugum ba pot amani issue amani maduti hekta wipe out su to ya da ba hekta thingjan basu ya da ba aduga mi sing nasu masi khanai masi openly discuss to ya do haiduna yam secret oina khanbugum to ba du manung do loin to na ba du Putin na makoi country da masi ki pak sanna laina oirakliba sida break ama kawbagi sinba hokre sini man haiki really prithibi ta masi chawrba laina amani global problem ni aduna young generation masida lupkre masagi thaudang sing the concentrate to bangam handre mana makhata ki porn gi alternative way ama puthok ta yade ngasi gi generation na masida asuk thina lupkriba amasung continue tawna consume tawriba masidi yawnama kiringai oirakle amadi solution thidaba yade haidokre Masina country ki fatte, samas ki fatte, individual ki sufatte, brain ki, kok ki, amadi hakchang ki, masil ay na fatta batana tana education lom to wakan mang thakre, amasung mi sing se, angang sing se, young generation sing ase tawgadaba kaya adagi divert oy dana mind, divert oy de, aduna Russia ki scientist sing, Russia ki think tanker sing nakoy karigumba pot ama we ama puto masida ki completely think na bahidra. Amuram the young lobata side of the United States of America. Pithibiki Sakti Lairaba country singi Marakagi Amani Hyde Makon Makok Tangi Hydro Lady Bunny Amasida Donald Trump at the Lactori Amasung Project 2025 Go Ama Yang na Hakna Pakatori. Masiki Project Asiki Tabak Siam Crepe Maduki Manung the Quaidagi Job Tabak Home Decopment under the job to missing a sing Massing Hantan Ganisini Amasung bureaucrat sing Makwasi job the Gilotokani Aduga Ahum Su Maki Project 25 Asiki Manung the Quaidagi job Amana USA the porn completely Tinganisi. USA sini maru in porn production to rise makoi sidin lady se you Donald Trump na masigi port ase ukre amasung makoi gi American sing ase loina America gi main route gi nanthok tan sakre makoi sida family system leitre macha amasu pokpai wakal leitre nupi angang ong bagi wakal leiti ong la su makoi ase freestyle the life ase chat khibana makoi ase karamai na hingani lifestyle oini haibasi ki makoi gi samajik oiba life imung manung gi life ase oirak tabana American sing ase makoi gi oi kitaba main route gi divert oi kre amasung masi porn gi oirak pani night club lady ba makoi gi numidang ahing nongthil amat tamathong nai dan chatnari pa mati kanana kari mathong maram nai dan torak pase masi puramak ase khanthrak laga masi gi port ase USA dagi thingdaba yati hai pama yam kanna Donald Trump torak le du ma ki matam si kaya no only 4 years te kari thinglam guni hujik prithibi ki bi sing ase samudra torban koi ba samudra torban the nudity life te hingpa masi asom dani hujik chatna khrise masi thinge cinema lakna jerakli se adu masi how far kayam success oi kari maduti Donald Trump the mark project si pairaka
ꯍꯧꯔꯛꯑꯒꯅꯤ ꯁꯣꯝꯗ ꯔꯁꯤꯌꯥꯗ ꯃꯁꯤꯒꯤ ꯄꯣꯠ ꯑꯁꯤ ꯊꯤꯡꯕꯒꯤ ꯌꯥꯝꯅ ꯀꯟꯅ ꯄꯨꯇꯤꯟꯅ ꯋꯥꯔ ꯑꯦꯒꯦꯟꯁ ꯄꯣꯔꯟ ꯍꯥꯏꯕ ꯑꯃ ꯆꯠꯊꯔꯛꯂꯦ ꯑꯁꯣꯝꯗ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯃꯈꯣꯏꯒꯤ ꯑꯃꯦꯔꯤꯀꯥꯗꯁꯨ ꯃꯁꯤ ꯊꯤꯡꯅꯕ ꯌꯥꯝ ꯀꯟꯅ ꯆꯠꯊꯔꯛꯂꯤ ꯑꯁꯣꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯁꯨꯄꯔ ꯄꯋꯥꯔ ꯑꯣꯏꯔꯕ ꯋꯥꯔꯜꯗ ꯂꯤꯗꯔ ꯀꯟꯇ꯭ꯔꯤ ꯑꯃ ꯑꯣꯏꯔꯛꯂꯤꯕ ꯆꯥꯏꯅꯥꯒꯤ ꯁ꯭ꯇꯦꯟ ꯀꯔꯤꯅꯣ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯃꯔꯣꯝꯗ ꯆꯥꯏꯅꯥꯗꯤ ꯃꯁꯤꯒꯤ ꯁꯦꯛꯇꯔ ꯑꯁꯤꯗ ꯀꯝꯄ꯭ꯂꯤꯠꯂꯤ ꯃꯈꯣꯏ ꯊꯕꯛ ꯄꯥꯏꯈꯠꯈ꯭ꯔꯦ ꯍꯥꯟꯅꯗꯒꯤꯅꯤ ꯔꯁꯤꯌꯥꯅ ꯈꯜꯂꯛꯇ꯭ꯔꯤꯉꯩ ꯌꯨ ꯑꯦꯁ ꯑꯦꯅ ꯍꯟꯗꯛꯇ ꯈꯜꯂꯛꯇ꯭ꯔꯤꯉꯩ ꯃꯁꯤ ꯇꯧꯕ ꯌꯥꯕ ꯇꯧꯊꯣꯛꯂ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯁꯤ ꯍꯧꯖꯤꯛ ꯚꯥꯞ ꯇꯥꯔꯛꯄꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯆꯥꯏꯅꯥꯗꯤ ꯃꯁꯤꯒꯤ ꯂꯥꯏꯟ ꯑꯁꯤꯗ ꯍꯥꯟꯅꯗꯒꯤ ꯃꯁꯤ ꯔꯦꯁꯇ꯭ꯔꯤꯛꯁꯟ ꯇꯧꯔꯤꯁꯤꯅꯤ ꯖꯤꯟꯄꯤꯡ ꯆꯥꯏꯅꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟ ꯑꯩꯈꯣꯏ ꯑꯁꯤꯅ ꯃꯁꯤ ꯍꯥꯟꯅ ꯊꯕꯛ ꯄꯥꯏꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯃꯈꯣꯏꯒꯤꯗ ꯄꯣꯔꯅꯣꯒ꯭ꯔꯥꯐꯤ ꯑꯁꯦ ꯃꯁꯤꯒꯤ ꯋꯦꯕꯁꯥꯏꯠꯁꯤꯡ ꯑꯁꯦ ꯀꯝꯄ꯭ꯂꯤꯠꯂꯤ ꯕꯦꯟꯅꯤ ꯑꯗꯨꯕꯨ ꯆꯥꯏꯅꯤꯁ ꯀꯌꯥꯁꯨ ꯂꯩꯔꯝꯒꯅꯤ ꯃꯁꯤ ꯂꯣꯟ ꯇꯧꯕ ꯑꯃꯗꯤ ꯑꯇꯣꯞꯄꯗ ꯇꯧꯕ ꯑꯗꯨꯒ ꯃꯈꯣꯏꯗꯒꯤ ꯊꯥꯗꯣꯔꯛꯄ ꯑꯃ ꯃꯁꯤ ꯇꯧꯔꯤ ꯑꯗꯨꯕꯨ ꯆꯥꯏꯅꯥꯗ ꯃꯁꯤ ꯀꯝꯄ꯭ꯂꯤꯠꯂꯤ ꯃꯈꯣꯏ ꯑꯣꯐꯤꯁꯤꯌꯦꯜꯂꯤ ꯕꯦꯟꯅꯤ ꯃꯈꯣꯏꯗ ꯐꯦꯁꯕꯨꯛꯁꯨ ꯕꯦꯟꯅꯤ ꯌꯨꯇ꯭ꯌꯨꯕꯁꯨ ꯕꯦꯟꯅꯤ ꯆꯠꯊꯟꯗꯦ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯈꯣꯏꯒꯤꯗ ꯚꯤꯚꯤꯑꯦꯟ ꯁꯥꯔꯚꯤꯁ ꯑꯁꯤꯁꯨ ꯕꯦꯟ ꯇꯧꯊꯣꯛꯏ ꯌꯥꯝꯅ ꯇꯧꯏ ꯑꯗꯨꯅꯅꯤ ꯁꯝꯊꯤꯡ ꯃꯈꯣꯏꯒꯤ ꯁꯦꯛꯇꯔ ꯀꯌꯥꯗ ꯆꯥꯏꯅꯤꯁ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯊꯕꯛ ꯊꯧꯔꯝꯂꯣꯝꯗ ꯃꯥꯏꯟꯁꯦ ꯄꯤꯁꯟꯕꯅ ꯃꯔꯝ ꯑꯣꯏꯔꯒꯅꯤ ꯉꯁꯤ ꯃꯈꯣꯏꯅ ꯆꯥꯎꯈꯠꯂꯛꯂꯤꯁꯦ ꯑꯃꯁꯨꯡ ꯃꯁꯤ ꯋꯥꯡꯕ ꯍꯦꯜꯂꯛꯂꯤꯁꯦ ꯑꯗꯨꯒ ꯏꯟꯗꯤꯌꯥꯗꯁꯨ ꯃꯁꯤꯒꯤ ꯁ꯭ꯇꯦꯞ ꯑꯁꯦ ꯂꯧꯈꯠꯄꯒꯤ ꯌꯥꯝ ꯀꯟꯅ ꯒꯣꯚꯔꯟꯃꯦꯟꯠꯅ ꯍꯣꯠꯅꯕꯅꯤ ꯑꯗꯨꯕꯨ ꯌꯥꯗꯦ ꯏꯟꯗꯤꯌꯥꯗꯤ ꯑꯁꯨꯝ ꯇꯧꯔꯤ ꯑꯗꯨꯒ ꯄꯥꯀꯤꯁꯇꯥꯟꯒꯁꯦ ꯃꯁꯤꯗ ꯂꯨꯞꯇꯅ ꯂꯩꯈ꯭ꯔꯦ ꯍꯥꯏꯔꯤ ꯑꯁꯨꯝ ꯍꯥꯏꯅ ꯑꯔꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯁꯨ ꯃꯁꯤꯗ ꯂꯨꯞꯇꯅ ꯂꯩꯈ꯭ꯔꯦ ꯍꯥꯏꯔꯤ ꯂꯨꯞꯈꯤꯕꯁꯤꯅꯅꯤ ꯃꯦꯟꯂꯤ ꯑꯔꯕ ꯀꯟꯇ꯭ꯔꯤꯁꯇꯤ ꯃꯁꯤꯗ ꯐꯖꯅ ꯂꯨꯞꯂꯦ ꯑꯗꯨꯒ ꯇꯨꯔꯀꯤꯒꯁꯦ ꯃꯁꯤꯗ ꯂꯨꯞꯈ꯭ꯔꯦ ꯑꯗꯨꯅ ꯃꯈꯣꯏ ꯑꯁꯤ ꯃꯁꯤꯗ ꯉꯥꯎꯗꯅ ꯆꯠꯈ꯭ꯔꯦ ꯃꯔꯝ ꯑꯁꯤꯅꯅꯤ ꯃꯁꯤ ꯉꯁꯤ ꯗꯥꯎꯟꯐꯣꯜ ꯑꯣꯏꯔꯛꯄꯒꯤ ꯋꯥꯈꯜꯂꯣꯟ ꯑꯣꯏꯔꯛꯂꯤꯁꯦ ꯉꯁꯥꯏ ꯁꯂꯥꯍꯨꯗꯤꯟ ꯑꯌꯨꯕꯤꯅ ꯍꯥꯏꯔꯝꯃꯤꯁꯦ ꯃꯁꯤ ꯋꯥꯔꯜꯗ ꯂꯤꯗꯔꯁꯤꯡꯅ ꯅꯩꯅꯕ quotation if you want to destroy any nation without war ꯇꯧꯔꯨꯅ ꯆꯪꯗꯅ ꯀꯥꯞꯈꯥꯏꯅꯔꯕꯒꯤ ꯑꯩꯒꯤ ꯊꯋꯥꯏ ꯃꯥꯡꯍꯜꯂꯨꯕꯒꯤ ꯗꯔꯀꯥꯔ ꯂꯩꯇꯦ ꯁꯤꯅꯤ ꯃꯁꯤꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯑꯁꯤ ꯌꯨꯁ ꯇꯧꯕꯤꯔꯣ ꯃꯁꯤꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯦ ꯃꯁꯤꯒꯤ ꯃꯍꯤꯛ ꯑꯁꯤ ꯊꯥꯖꯤꯟꯕꯤꯔꯣ ꯄꯣꯔꯟꯒꯤ ꯋꯥꯈꯜꯂꯣꯟ ꯄꯤꯔꯣ ꯄꯣꯔꯟꯒꯤ ꯄꯣꯠ ꯆꯩ ꯎꯍꯜꯂꯣ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯅ꯭ꯌꯨꯗꯤꯇꯤ ꯃꯊꯟꯇ ꯂꯥꯛꯂꯅꯤ ꯅ꯭ꯌꯨꯗꯤꯇꯤ ꯑꯁꯦ ꯁꯟꯗꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗꯗꯤ ꯑꯗꯨꯒꯤ ꯃꯗꯨꯒꯤ ꯃꯐꯝ ꯑꯗꯨꯗ ꯃꯥꯁꯤ ꯂꯣꯏꯅ ꯃꯈꯣꯏꯒꯤ ꯕ꯭ꯔꯦꯟꯁꯦ ꯈꯥꯂꯤ ꯑꯣꯏꯈ꯭ꯔꯅꯤ ꯈꯣꯛꯈ꯭ꯂꯥ ꯑꯣꯏꯈ꯭ꯔꯅꯤ ꯀꯔꯤꯝ ꯌꯥꯎꯗꯕ ꯇꯔꯥꯎ ꯎꯒꯨꯝ ꯑꯣꯏꯈ꯭ꯔꯒꯅꯤ ꯃꯅꯨꯡ ꯍꯣꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯇꯧꯅꯤꯡꯕ ꯇꯧꯔꯁꯤꯅꯤ ꯃꯁꯤ ꯍꯧꯖꯤꯛ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯄ꯭ꯔꯤꯊꯤꯕꯤꯁꯦ ꯃꯥꯒꯤꯇ ꯑꯣꯏꯒꯦ ꯈꯟꯕ ꯀꯥꯡꯂꯨꯞ ꯏꯀꯣꯅꯣꯃꯤꯁꯨ ꯄꯥꯏꯁꯤꯟꯒꯦ ꯑꯗꯨꯒ ꯂꯝꯁꯨ ꯄꯥꯏꯁꯤꯟꯒꯦ ꯑꯃꯁꯨ ꯄꯥꯏꯁꯤꯟꯒꯦ ꯈꯟꯕ ꯀꯥꯡꯂꯨꯞ ꯑꯃ ꯂꯩꯔꯦꯗꯅ ꯃꯈꯣꯏ ꯑꯁꯤꯒꯤ ꯃꯁꯤ ꯆꯥꯎꯔꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯅꯤ ꯃꯁꯤ ꯁꯂꯥꯍꯨꯗꯤꯟ ꯑꯌꯨꯕꯤꯅ ꯍꯥꯏꯔꯝꯈ꯭ꯔꯕ ꯋꯥꯅꯤ ꯑꯃꯁꯨꯡ ꯃꯌꯦꯛ ꯑꯐꯇꯔ ꯃꯌꯦꯛ ꯃꯁꯤ ꯐꯨꯜꯐꯤꯜ ꯑꯣꯏꯔꯛꯂꯤ ꯑꯃꯁꯨꯡ ꯃꯐꯝ ꯀꯌꯥꯗ ꯃꯁꯤꯗ ꯂꯨꯞꯅꯈꯤꯗꯨꯅ ꯃꯤꯁꯤꯡ ꯑꯁꯦ ꯃꯥꯒꯤ ꯇꯧꯒꯗꯕ ꯊꯕꯛꯇꯒꯤ ꯗꯥꯏꯚꯥꯔꯠ ꯑꯣꯏꯗꯨꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯂꯛꯏꯁꯤꯅꯤ ꯃꯁꯤ ꯄꯨꯇꯤꯟꯅ ꯎꯈ꯭ꯔꯦ ꯑꯃꯁꯨꯡ ꯄꯨꯇꯤꯟ ꯍꯧꯖꯤꯛ ꯔꯁꯤꯌꯥꯗ ꯃꯁꯤꯒꯤ ꯄꯣꯠ ꯑꯁꯦ ꯄꯥꯏꯈꯠꯅꯕ ꯑꯃꯁꯨꯡ ꯋꯥꯔ ꯑꯒꯦꯟꯁ ꯄꯣꯔꯅꯣꯒ꯭ꯔꯥꯐꯤ ꯋꯥꯔ ꯑꯒꯦꯟꯁ ꯅ꯭ꯌꯨꯗꯤꯇꯤ ꯃꯁꯣꯝꯗ ꯌꯥꯝꯅ ꯀꯟꯅ ꯆꯪꯁꯤꯜꯂꯛꯂꯦ ꯑꯗꯨꯒ ꯃꯤꯑꯣꯏꯕꯒꯤ ꯋꯥꯈꯜꯁꯦ ꯖꯁ ꯔꯤꯂꯤꯖꯤꯌꯁ ꯃꯥꯏꯟ ꯑꯣꯏꯍꯟꯅꯕ ꯑꯃꯗꯤ ꯀꯟꯁꯇ꯭ꯔꯛꯇꯤꯞ ꯃꯥꯏꯟ ꯑꯣꯏꯔꯒ ꯃꯤꯑꯣꯏꯕꯁꯤ ꯀꯔꯝ ꯍꯥꯏꯅ ꯆꯥꯎꯈꯠꯀꯅꯤ ꯄ꯭ꯔꯤꯊꯤꯕꯤꯁꯤ ꯀꯔꯝꯅ ꯁꯦꯝꯒꯅꯤ ꯄꯤꯁ ꯂꯣꯝꯗ ꯄꯨꯔꯛꯀꯅꯤ ꯃꯁꯣꯝꯗꯅꯤ ꯑꯗꯨꯒ ꯐꯦꯃꯤꯂꯤ ꯂꯥꯏꯐ ꯏꯝꯄ꯭ꯔꯨꯞ ꯇꯧꯅꯕ ꯑꯃꯁꯤ ꯏꯝꯄ꯭ꯔꯨꯞ ꯇꯧꯅꯕ ꯑꯗꯨꯒ ꯁꯃꯥꯖꯤꯛꯀꯤ ꯑꯣꯏꯕ ꯑꯄꯨꯟꯕꯗ ꯍꯤꯡꯕ ꯑꯃꯗꯤ ꯏꯖꯠ ꯀ ꯂꯣꯏꯅꯅ ꯄꯨꯟꯁꯤ ꯑꯁꯤ ꯀꯔꯝ ꯍꯤꯡꯕ ꯌꯥꯏ ꯃꯁꯤꯒꯤ ꯄꯣꯠ ꯑꯁꯤꯗꯤ ꯖꯁꯇ ꯄꯥꯕ꯭ꯂꯤꯁꯥꯏꯖ ꯑꯣꯏꯗ꯭ꯔꯒꯁꯨ ꯃꯤ ꯄꯨꯝꯅꯃꯛꯅ ꯑꯦꯟꯖꯣꯏ ꯇꯧꯕ ꯌꯥꯕ ꯑꯗꯨꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯅꯤ ꯃꯁꯤꯗ ꯉꯥꯎꯗꯨꯅ ꯃꯤꯑꯣꯏꯕꯒꯤ ꯀꯦꯔꯦꯛꯇꯔ ꯂꯣꯁ ꯑꯣꯏꯗꯨꯅ ꯆꯠꯄꯁꯦ ꯃꯁꯤ ꯊꯤꯡꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯋꯥꯔꯜꯗ ꯂꯤꯗꯔꯁꯤꯡ ꯑꯁꯤꯅ ꯃꯁꯤꯗ ꯑꯅꯧꯕ ꯁ꯭ꯇꯦꯞ ꯑꯃ ꯄꯥꯏꯈꯠꯂꯛꯂꯤ ꯃꯁꯤꯅꯤ ꯁꯣ ꯊꯦꯡꯛꯁ ꯐꯣꯔ ꯋꯥꯆꯤꯡ